Oi ngasi hinjang Lafu Eromba tawdore khajing no lamena sida ka le selak bunina Lafu Eron jena sina pudina oh ho pudina si methi pudina ba methi ga kana sini maje phone mo kana li ji kauraga oh ho ai sana ba mayam jo mana sih bisa mak foto nambio na ay ginamdara nambio foto nambio na namdam da kapin hoş ini sih dosa laga siapa dia oh Mizaya wow, कसं लिहिली utong na sida kay ka putina akra man boro shelle man gira makok mayam ji lore kale mauri putina do sigi lafu je soi jalage digi lafu maru yaw bose la koi pan gi be maru yaw bo lafu je soi jalage do na ba lafu je soi jalage ham ba maku makka de thokra dra la koi pan gi be maru je do na kan đi lầu đấy là phu dễ hay là xa cái tàu này mà đâu mà được rồi thì khai khai chắc chắn nó mày làm nó tụm nó bục khô nó phải bơi khai tàu rồi thì con vậy Bangalore cái là phu dễ aduh pan mata yoles Manipur dana yang thue kon dana karwa taw phang daw khoi cha le pan bi hau tam ni thoi de khoi tha tam ni na khoi nga sigi kanghou je mu khajing je kg makhai ma kok loi lau thok kra maru yaw rồi đây là suina kariba methi mana sina pudina mapunani methi na mapunama itu orang kau ngok tua ge Khajing absal Khajing machu on bầu ra nhiều zik kg 360 giờ nó sầu tới đấy mấy cái cần sờ lọc vào mình sudah cái hấp dẫn là chập chai này vì mà rồi dùng hấp dẫn bao rồi cái cần giờ lá thì cái đó hấp dẫn là cái methi mana sih methi hấp dẫn là methi mana sih sang tàu đấy thế thì Maroi nak pergi motor methi mana sin bani na tidak pudina aja hapsal lagi pudina aja yam bani lap top sal lagi hapsal lagi kan tongal lama ke timurok su tongal lama ke sama maget patha boina tawra ke kara basala kamain taw sina kara moida giờ đấy nục xịt mà ngay đây xịt đi xịt đã ngang ngay có dân bật thở ra đi trong một ngày rồi
ꯆꯥꯏꯁꯤꯜꯍꯧꯔꯦ ꯑꯗꯨꯒ ꯃꯣꯔꯣꯛ ꯃꯆꯨ ꯇꯤꯛꯀꯥ ꯂꯥꯜꯁꯤꯃ ꯍꯥꯞꯆꯤꯜꯍꯧꯔꯒꯦ ꯁꯨ ꯐꯖꯅꯕ ꯃꯆꯨꯗꯤ ꯉꯥꯛꯇꯪ ꯂꯩꯔ ꯍꯥꯞꯀꯦ ꯃꯨꯜꯂꯝꯗꯥꯏꯗ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯈꯥꯖꯤꯡ ꯀꯥꯡꯍꯧ ꯂꯣꯏꯁꯤꯜꯂꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯈꯪꯗꯦ ꯍꯥꯎꯗꯤ ꯍꯥꯎꯔꯅꯤ ꯁꯤꯅ ꯂꯐꯨ ꯏꯔꯣꯝꯕꯗꯣ ꯃꯩ ꯂꯧꯊꯣꯔꯛꯑꯦ ꯃꯅꯤꯟ ꯋꯪ ꯀꯥꯔꯦ ꯁꯤ ꯑꯃꯨꯛ ꯆꯨꯞ ꯂꯥꯎꯅ ꯈꯔ ꯌꯥꯟꯁꯤꯟꯒꯦ ꯂꯐꯨꯁꯦ ꯃꯅꯤꯟ ꯈꯔ ꯌꯥꯜꯍꯧꯔꯒꯦ ꯆꯨꯞ ꯅꯠꯇ꯭ꯔꯗꯤ ꯁꯤꯒꯤ ꯊꯧꯔꯝꯁꯤ ꯌꯦꯡꯉꯨ ꯚꯤꯗꯤꯑꯣ ꯅꯝꯕꯤꯗꯦ ꯐꯣꯇꯣ ꯅꯝꯕꯤꯗꯦꯅ ꯀꯞꯄꯒ ꯑꯩꯉꯣꯟꯗ ꯈꯟꯅꯍꯧꯔꯦ ꯏꯀꯥꯏꯗ꯭ꯔꯥ ꯁꯤ ꯃꯌꯥꯝꯁꯤ ꯐꯣꯇꯣ ꯅꯝꯃꯨ ꯚꯤꯗꯤꯑꯣ ꯅꯝꯃꯨꯅ ꯃꯥꯒꯤ ꯃꯅꯨꯡ ꯐꯝꯃꯨ ꯂꯥꯎ ꯃꯅꯨꯡꯗ ꯐꯝꯃꯣ ꯁꯤꯒ ꯇꯧꯔꯒ ꯃꯥꯁꯦ ꯑꯩꯉꯣꯟꯗ ꯀꯞꯁꯜꯂꯒ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨ ꯍꯥꯏ ꯇꯧꯔꯣ ꯑꯗꯨꯗꯤ ꯍꯥꯏ ꯇꯧꯔꯣ ꯀꯞꯁꯜꯂꯒ ꯑꯩꯉꯣꯟꯗ ꯈꯟꯅꯍꯧꯔꯦꯕ ꯃꯥꯅ ꯑꯣꯍꯣ ꯏꯃꯥ ꯕꯣꯜ ꯃꯌꯥꯝꯁꯤ ꯀꯩꯗꯧꯗꯣꯏꯅꯣ ꯁꯤ ꯊꯨꯒꯥꯏꯕ ꯁꯥꯟꯅꯗꯣꯏꯔꯣ ꯑꯣꯀꯦ ꯉꯥꯏꯈꯣꯀꯣ ꯑꯗꯨꯗꯤ ꯉꯥꯛꯇꯪ ꯁꯥꯟꯅꯁꯤꯀꯣ 오케이? 이론살라게 레이싱 앵글 떠라가 셈전그래 ꯃꯌꯥꯝꯗꯤ 이로ombaje ꯈꯨꯅ ꯏꯔꯣꯝꯕꯒꯤ ꯆꯥꯕꯒ ꯍꯩꯅꯗꯕ ꯃꯌꯥꯝ ꯌꯥꯎꯅꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯀꯅꯥꯝ ꯌꯥꯎꯗꯕꯅꯤꯅꯀꯣ ꯍꯥꯎ ꯈꯔ ꯃꯨꯟꯅ ꯇꯧꯔꯒꯦ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯌꯥꯎꯗꯕꯅꯤꯅ ꯃꯣꯔꯣꯛ ꯉꯥꯔꯤꯁꯤꯗ ꯍꯥꯞꯆꯟꯈ꯭ꯔꯦ ꯇꯣꯏꯍꯟꯈ꯭ꯔꯦ ꯆꯜꯂꯒ ꯃꯣꯔꯣꯛ ꯑꯉꯥꯡꯕ ꯇꯧꯒꯗꯕꯅꯦ ꯑꯉꯥꯡꯕꯗꯣ ꯗꯨꯀꯥꯟ ꯊꯣꯛꯄ ꯇꯜꯂꯕ ꯑꯗꯨꯅ ꯁꯤꯗ ꯑꯣꯏꯅ ꯌꯥꯍꯟꯈ꯭ꯔꯦ ꯂꯐꯨꯁꯦ ꯉꯁꯤꯗꯤ ꯊꯣꯠ ꯂꯥꯎꯗ꯭ꯔꯦ ꯈꯔ ꯀꯟ ꯂꯥꯎꯔꯦ ꯈꯔ ꯀꯥꯝꯕ ꯋꯥꯠꯂꯕꯒꯤ ꯃꯌꯥꯝ ꯉꯁꯥꯏꯗꯤ ꯑꯩꯅ ꯋꯥꯅ ꯍꯨꯃꯥꯡ ꯑꯣꯔꯣ ꯇꯥꯒꯦ ꯁꯦꯝꯈꯤꯕ ꯏꯟꯖꯥꯡꯁꯦ ꯊꯣꯡꯈꯤꯕ ꯏꯟꯖꯥꯡꯁꯦ ꯁꯤꯒꯤ ꯈꯥꯖꯤꯡ ꯀꯥꯡꯍꯧ ꯄꯨꯗꯤꯅꯥꯅꯦ ꯅꯨꯡꯁꯤꯗꯥꯛꯅꯦ ꯑꯗꯒꯤ ꯑꯃꯗꯨ ꯀꯔꯤ ꯃꯦꯊꯤꯒ ꯉꯧꯕ ꯁꯤꯗ ꯂꯐꯨ ꯏꯔꯣꯟꯕ ꯃꯪꯒꯟꯒ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯀꯩꯀꯥ ꯀꯩꯅꯣꯗꯤ ꯀꯔꯤꯕ ꯃꯔꯣꯏ ꯅꯥꯀꯨꯞꯄꯤ ꯀꯔꯤ ꯇꯨꯅꯤꯡꯈꯣꯛ ꯀꯩꯀꯥ ꯍꯥꯞꯄꯗꯣ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯞꯇ꯭ꯔꯦ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯉꯁꯤꯒꯤ ꯃꯊꯦꯜ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯥꯎꯗꯤ ꯍꯥꯎꯔꯝꯃꯅꯤ ꯆꯥꯔ ꯀꯃꯥꯏꯅ ꯃꯍꯥꯎ ꯌꯦꯡꯊꯣꯛꯑꯒꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯑꯍꯥꯎꯕ ꯆꯥꯕꯤꯌꯨ ꯑꯗꯨꯝ ꯍꯥꯎ ꯑꯗꯨꯝ ꯈꯔ ꯆꯥꯒꯦ ꯂꯩꯇ ꯑꯐꯪꯕ ꯃꯌꯥꯝꯁꯦ